ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯥꯃꯣꯟ ꯂꯩꯔꯛ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯑꯩꯒꯤ ꯏꯁꯥꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯅꯤ ꯕꯥꯃꯣꯟ ꯂꯩꯔꯛ ꯑꯁꯤ ꯌꯥꯝꯅ ꯁꯨꯛꯏ ꯅꯥꯛ ꯌꯦꯠꯇ ꯎ ꯀꯌꯥ ꯍꯧꯏ ꯑꯗꯨꯅ ꯍꯦꯛ ꯌꯦꯡꯕꯗ ꯏꯁꯨꯛ ꯁꯨꯛꯅ ꯎꯏ ꯃꯇꯝ ꯑꯗꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯅꯨꯄꯤ ꯎꯅꯅꯕ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯦꯡꯂꯦ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯑꯊꯦꯡꯕ ꯑꯗꯨꯗ ꯁꯥꯎꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯔꯤ ꯍꯧꯅꯗꯨꯅ ꯂꯥꯛꯄꯅꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯂꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯅꯅꯕ ꯆꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯕꯥꯃꯣꯟ ꯂꯩꯔꯛ ꯑꯗꯨꯒꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯌꯥꯕ ꯑꯁꯣꯡꯕ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗꯗꯤ ꯕꯥꯃꯣꯟ ꯂꯩꯔꯛ ꯑꯗꯨ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯑꯁꯣꯛꯄ ꯑꯗꯨꯗ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯕꯥꯃꯣꯟ ꯂꯩꯔꯛ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯎꯅꯕ ꯆꯪꯈꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯁꯦꯠꯈꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯗꯤ ꯂꯤꯠꯈ꯭ꯔꯤꯕ ꯐꯨꯔꯤꯠ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯕꯥꯃꯣꯟ ꯂꯩꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯊꯣꯛꯂꯛꯈꯤꯕ ꯑꯗꯨ ꯎꯔꯛꯏ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯀꯩꯅꯣ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯁꯣꯔꯣꯛꯂꯣꯝꯗ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ ꯅꯨꯄꯤ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯒ ꯊꯣꯛꯂꯛꯂꯕ ꯖꯥꯠꯂꯥ ꯀꯝꯗꯧꯅ ꯇꯧꯔꯤꯁꯤꯗꯤ ꯂꯧꯍꯩ ꯑꯩꯈꯣꯏꯁꯨ ꯏꯟꯅꯧꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯟꯅꯔꯅꯤ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯍꯧꯖꯤꯛ ꯆꯠꯈꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯕꯥꯃꯣꯟ ꯂꯩꯔꯛ ꯑꯗꯨ ꯌꯧꯔꯗꯨꯅ ꯁꯣꯔꯣꯛꯂꯣꯝꯗ ꯆꯠꯂꯤ ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯏ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯊꯣꯛꯂꯛꯑꯦ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯅꯔꯤꯉꯩ ꯇꯨꯡꯗꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯀꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯥꯏꯗꯅꯣ ꯅꯣꯏꯅ ꯆꯠꯂꯤꯗꯨꯕꯣ ꯂꯧ ꯍꯜꯂꯁꯦ ꯀꯩꯒꯤꯅꯣꯕ ꯅꯈꯣꯏꯅ ꯊꯣꯛꯂꯛꯏꯗꯨꯕꯣ ꯂꯨꯝꯃꯒ ꯑꯗꯨꯝ ꯂꯩꯌꯣꯗ꯭ꯔꯣ ꯅꯈꯣꯏꯅ ꯊꯣꯛꯂꯛꯄꯗꯒꯤ ꯃꯥꯁꯨ ꯃꯆꯟ ꯅꯨꯄꯤꯒ ꯆꯪꯈ꯭ꯔꯦ ꯃꯥꯅ ꯑꯗꯨꯝꯅ ꯇꯨꯡꯗꯒꯤ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ ꯏꯇꯥꯎ ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯔꯝꯃꯤ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯅꯪꯕꯨ ꯇꯥꯟꯅꯔꯛꯏꯅꯤ ꯁꯤꯒꯤ ꯂꯩꯔꯛꯁꯤꯗ ꯅꯪꯒ ꯁꯕꯥꯟ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯅꯪꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯥꯡꯗ ꯅꯪꯒ ꯅꯨꯄꯤ ꯑꯗꯨꯒ ꯈꯨꯠ ꯁꯝꯅꯔꯒ ꯊꯣꯛꯈ꯭ꯔꯤꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤꯡꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯊꯣꯛꯂꯛꯂꯕ ꯃꯥꯜꯂꯦ ꯈꯟꯗꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯇꯦꯡ ꯄꯥꯡꯂꯨꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯁꯤꯅꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯏꯇꯥꯎ ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯤ ꯕꯥꯃꯣꯟ ꯃꯥꯝꯇꯣꯞ ꯑꯁꯤꯗ ꯃꯆꯟ ꯅꯨꯄꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯩꯁꯨ ꯆꯠꯊꯣꯛꯇꯦꯅ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯤꯡꯗꯤ ꯍꯧꯖꯤꯛ ꯎꯈꯤꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯉꯛꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯤꯡꯁꯨ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯟꯅꯔꯛꯏ ꯃꯐꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯐꯝ ꯑꯣꯏꯔꯝꯃꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗꯒꯤ ꯂꯥꯏ ꯊꯣꯛꯄ ꯃꯐꯝ ꯑꯣꯏꯕꯖꯥꯠꯅꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤꯗꯤ ꯈꯔꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯐꯖꯅ ꯈꯪꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯍꯧꯈ꯭ꯔꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯇꯝꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯛꯂꯤ ꯑꯍꯤꯡ ꯂꯦꯛꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯡꯁꯨ ꯊꯤꯂꯤ ꯆꯨꯏ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯇꯨꯝꯗꯨꯅ ꯂꯩꯍꯧꯏ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯊꯦꯡꯕ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯊꯣꯛꯂꯛꯏ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯩꯒ ꯂꯥꯛꯇꯦ ꯑꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯁꯨ ꯎꯃꯝꯃꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯆꯨ ꯍꯧꯕ ꯃꯐꯝ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕు ꯂꯩꯀꯥꯏꯁꯤꯗꯗꯤ ꯆꯨ ꯑꯃꯠꯇ ꯍꯧꯗ꯭ꯔꯤ ꯌꯦꯟ ꯉꯥꯅꯨꯕꯨꯗꯤ ꯄꯪꯂꯩ ꯃꯔꯩꯅꯩ ꯑꯗꯨꯕꯨ ꯌꯦꯟ ꯉꯥꯅꯨꯗꯤ ꯍꯨꯔꯥꯟꯕ ꯇꯜꯂꯤ ꯆꯨ ꯑꯣꯏꯅ ꯇꯧꯁꯤ ꯍꯥꯏꯅꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯐꯪꯃꯜꯂꯛꯇꯕꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯑꯗꯨꯕꯨ ꯆꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯆꯥꯅꯤꯡꯂꯛꯂꯤ ꯑꯩꯅ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯍꯥꯏ ꯏꯇꯥꯎ ꯑꯁꯤꯒꯤ ꯕꯥꯃꯣꯟ ꯂꯩꯔꯛꯀꯤ ꯃꯈꯥꯔꯣꯝꯗ ꯂꯩꯕ ꯍꯤꯡꯈꯣꯜ ꯑꯗꯣ ꯃꯗꯨ ꯆꯨ ꯌꯥꯝꯅ ꯍꯧꯕꯅꯤꯅꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯌꯥꯝꯅꯗꯤ ꯇꯝꯅꯕ ꯃꯐꯝꯅꯤꯍꯦ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯁꯤꯔꯣ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯍꯣꯏ ꯇꯧꯔꯨꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯈꯨꯠꯇ ꯃꯩꯈꯦꯠ ꯄꯥꯏꯔꯒ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯍꯨꯔꯥꯟꯂꯨꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯏ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯣ ꯌꯧꯒꯗꯧꯔꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯕꯥꯃꯣꯟ ꯂꯩꯔꯛ ꯑꯗꯣ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯃꯈꯥꯔꯣꯝꯒꯤ ꯍꯤꯡꯈꯣꯜ ꯐꯥꯎꯗꯣꯛꯇꯨꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯆꯨ ꯍꯧꯕ ꯃꯐꯝ ꯑꯗꯣ ꯌꯧꯔꯤ ꯑꯗꯨꯒ ꯆꯨ ꯑꯗꯣ ꯑꯩꯅ ꯌꯥꯟꯕ ꯍꯧꯏ
ꯆꯨꯗꯤ ꯌꯥꯝꯅ ꯍꯧꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯃꯗꯤ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯤꯕ ꯏꯃꯥꯟꯅꯕ ꯑꯃ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯥꯃꯤꯟꯅꯅꯕ ꯆꯨ 3 ꯈꯛꯇꯃꯛ ꯆꯥꯜꯂꯤ ꯑꯗꯨꯝꯅ ꯂꯣꯏꯕꯗꯒꯤꯗꯤ ꯐꯠ ꯆꯤꯡꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯊꯨꯅ ꯁꯣꯔꯣꯛ ꯌꯧꯔꯛꯏ ꯑꯗꯨꯝꯅ ꯁꯣꯔꯣꯛ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ ꯉꯁꯥꯏ ꯆꯨ ꯌꯥꯜꯂꯒ ꯆꯤꯡꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯆꯨ ꯃꯈꯣꯡ ꯑꯗꯨꯗ ꯆꯞ ꯃꯥꯟꯅꯅ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯇꯧꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯠꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯆꯞ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯥꯜꯂꯝꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕ ꯑꯃ ꯂꯥꯛꯅꯕ ꯖꯥꯠꯂꯥ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯁꯨꯝꯅ ꯑꯩꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯟꯅꯕ ꯑꯃꯗꯨꯅ ꯈꯪꯗꯦꯗ ꯑꯁꯤꯒꯤ ꯃꯔꯨꯝꯗꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯆꯨ ꯃꯈꯣꯡꯗꯗꯤ ꯀꯩꯁꯨ ꯎꯗꯦ ꯑꯗꯨꯝꯅ ꯑꯃꯝꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤꯉꯩ ꯃꯁꯛ ꯁꯨꯡꯎ ꯎꯗꯕ ꯆꯨ ꯃꯈꯣꯡ ꯑꯗꯨꯗ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯍꯥꯏꯗꯨꯅ ꯆꯨꯔꯛ ꯑꯗꯨꯗ ꯆꯦꯜꯂꯛꯏ ꯆꯨꯁꯤꯡꯗꯤ ꯃꯖꯤ ꯁꯨꯡꯂꯦꯡ ꯂꯦꯡꯗꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯁꯤ ꯍꯥꯏꯅꯗꯨꯅ ꯍꯧ ꯊꯥꯗꯨꯅ ꯆꯤꯡꯂꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯁꯦ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯂꯥꯏ ꯊꯣꯛꯏ ꯍꯥꯏꯕꯗꯣ ꯊꯥꯖꯈꯤ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯁꯨꯝ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯍꯧꯏ ꯑꯗꯨꯝꯅ ꯊꯤꯒꯠꯂꯛꯄꯗꯗꯤ ꯕꯥꯃꯣꯜꯒꯤ ꯏꯃꯨꯡꯗꯁꯨ ꯑꯍꯜ ꯑꯃ ꯂꯩꯔꯛ ꯑꯗꯨꯗ ꯑꯊꯦꯡꯕ ꯃꯇꯝꯗ ꯊꯕꯛ ꯆꯠꯂꯨꯕ ꯃꯊꯟꯇ ꯍꯜꯂꯛꯏ ꯃꯥꯁꯨ ꯑꯁꯨꯝ ꯂꯩꯔꯛ ꯑꯗꯣ ꯆꯪꯕ ꯍꯧꯔꯛꯄꯒ ꯂꯩꯔꯛ ꯍꯦꯛ ꯃꯆꯤꯟꯗ ꯋꯥꯄꯟ ꯃꯔꯛꯇꯒꯤ ꯑꯃꯨꯕ ꯑꯃꯅ ꯀꯧꯔꯛꯏ ꯑꯗꯨꯒ ꯑꯁꯣꯡꯕ ꯋꯥꯄꯟ ꯃꯔꯛꯇꯩꯁꯨ ꯃꯨꯁꯤꯟ ꯃꯨꯕ ꯋꯥꯡꯅ ꯋꯥꯡꯕ ꯑꯃ ꯊꯣꯛꯂꯛꯏ ꯕꯥꯃꯣꯜ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯤꯃꯟꯈꯤꯕꯅ ꯂꯥꯎꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ ꯃꯥꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯋꯥꯟꯊꯈꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯝꯕꯒꯤ ꯃꯈꯣꯜꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗꯗꯤ ꯁꯨꯃꯥꯡꯗ ꯃꯥꯒꯤ ꯅꯨꯄꯥ ꯋꯥꯟꯊꯔꯝꯕꯗꯒꯤ ꯂꯩꯀꯠꯅꯕ ꯌꯥꯎꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤ ꯀꯌꯥ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯍꯥꯏꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯈꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯌꯨꯝ ꯀꯟꯅ ꯁꯥꯔꯤ ꯌꯨꯝ ꯑꯁꯤꯕꯨ ꯁꯥꯕꯒꯤ ꯆꯦꯛꯀꯤ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯅꯤꯛꯏ ꯃꯤꯁꯇ꯭ꯔꯤ ꯑꯁꯤꯁꯨ ꯊꯕꯛ ꯁꯨꯕ ꯂꯣꯏꯕꯒ ꯃꯊꯟꯇ ꯃꯌꯨꯝꯗ ꯍꯦꯛ ꯍꯦꯛ ꯍꯜꯂꯤ ꯅꯣꯡꯃꯗꯤ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯅꯨꯃꯤꯠ ꯑꯗꯣ ꯌꯨꯝꯁꯤꯒꯤ ꯚꯤꯝ ꯍꯩꯕ ꯅꯨꯃꯤꯠꯅꯤ ꯊꯕꯛ ꯑꯗꯣ ꯂꯣꯏꯕꯗ ꯌꯥꯝꯅ ꯊꯦꯡꯂꯨꯕꯗꯤ ꯅꯠꯇꯦ ꯈꯣꯡ ꯈꯨꯠ ꯍꯥꯝꯂꯤꯉꯩꯗ ꯈꯔꯕꯨꯗꯤ ꯊꯦꯡꯈ꯭ꯔꯦ ꯀꯩꯊꯦꯜ ꯈꯨꯟꯗꯤꯟꯅꯔꯛꯄ ꯃꯇꯝ ꯄꯨꯡ 6:30-7 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯒꯤ ꯃꯇꯝꯅꯤ ꯄꯨꯡꯗꯤ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯍꯥꯟꯅ ꯊꯦꯡꯂꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯁꯠ ꯁꯠ ꯍꯥꯝꯗꯣꯛꯂꯒ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯑꯩꯈꯣꯏꯁꯨ ꯆꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒ ꯈꯣꯡ ꯍꯥꯝꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯕꯥꯃꯣꯜ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯍꯦꯟꯒꯠꯄꯒ ꯑꯩꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯂꯤꯉꯩ ꯁꯣꯔꯣꯛ ꯃꯇꯥꯏꯗꯒꯤ ꯃꯁꯛ ꯁꯨꯡꯎ ꯎꯗꯅ ꯑꯩꯅ ꯊꯧꯔꯤꯕ ꯁꯥꯏꯀꯜ ꯑꯗꯣ ꯑꯃꯨꯛꯇ ꯈꯥꯝꯃꯨ ꯑꯩꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯌꯥꯎꯒꯦ ꯍꯥꯏꯔꯛꯏꯅꯤ ꯀꯔꯤ ꯂꯩꯕꯅꯣꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯃꯤꯔ ꯂꯥꯏꯔ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯤꯃꯟꯈꯤꯗꯅ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤꯗ ꯁꯥꯏꯀꯜꯗꯣ ꯑꯁꯨꯝ ꯊꯧꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯣ ꯇꯧꯔꯛꯏ ꯑꯩꯈꯣꯏꯁꯤꯡꯁꯨ ꯏꯉꯛ ꯉꯛꯏ ꯑꯁꯨꯛ ꯂꯥꯞꯈ꯭ꯔꯕꯁꯤ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯕꯥꯃꯣꯜ ꯊꯣꯡꯒꯥꯜꯗ ꯌꯦꯡꯕ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯊꯣꯡꯒꯥꯜ ꯑꯃꯅꯤ ꯍꯦꯟꯒꯠꯂꯕꯁꯨ ꯀꯩꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯦꯡꯅꯕ ꯇꯧꯈꯤꯗ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯕꯥꯃꯣꯜ ꯂꯩꯔꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯔꯣꯏꯄꯥꯠ ꯁꯣꯔꯣꯛ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯏꯔꯣꯏꯄꯥꯠ ꯁꯣꯔꯣꯛ ꯑꯁꯤ ꯅꯥꯛ ꯌꯦꯠꯇ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯣꯔꯣꯛ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯄꯥꯠ ꯇꯥꯕ ꯂꯝꯕꯤ ꯑꯃ ꯂꯩ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯂꯝꯕꯤ ꯑꯃ ꯂꯩꯕꯅ ꯃꯐꯝ ꯑꯗꯨꯋꯥꯏ ꯑꯗꯣ ꯂꯝꯂꯣꯡ 3 ꯐꯥꯡꯏ ꯆꯍꯤꯒꯤ ꯂꯥꯛꯄ ꯂꯝꯇꯥ ꯊꯥꯒꯤ ꯊꯥꯡꯖ ꯈꯨꯗꯤꯡꯁꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯒꯤ ꯆꯥꯛꯊꯥꯛꯁꯨ ꯊꯥꯗꯣꯛꯂꯤꯕꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯔꯣꯝꯗ ꯃꯥꯏꯑꯣꯟꯁꯤꯜꯂꯁꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯈꯪ ꯍꯩꯗꯨꯅ ꯂꯤꯕ ꯅꯠꯆꯗꯦ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯣ ꯂꯤꯖꯕꯅꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯂꯝꯇꯥ ꯊꯥꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯩꯒ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯊꯧꯕꯥꯜꯗ ꯍꯥꯏꯒꯠꯂꯤ ꯃꯇꯝ ꯑꯗꯣ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯅꯤ ꯏꯔꯣꯏꯄꯥꯠ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒꯤ ꯆꯥꯛꯊꯥꯛꯁꯤꯡ ꯑꯗꯣ ꯂꯝꯕꯤ ꯃꯌꯥꯏꯗ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ
lambi adusu mi kanamta lakti aduga gari su kanamta thorokti nungtil pobob oibagira khangdi aikhoi anisu adum gari ado thauduna lakpana sorok mayai aduta saikhaidam liba mapa ado yausilai mapa adu hek jawbaga kamdau khibno khanghaude gari ado khangsit sitli sorok aduge mayaida tusilli aikhoi anisu phuk phuk haugatli gari adusu yamna kanna thaurakpa natti chak tolakpagi yamna tanna gari thauduna lakpani aduga kamdumna gari asibu sitlibano khanbada ibanimak pungang ngai ibani su kaisu asok apandi yahodre adumna tawduna gari ado aina amuk thauduna lakli aina gari thauduna lakpada isada tarang malang amada lay gari ado khangthau amuk thau aduga amuk tapna amuk thau tawduna laiki imanab aduna nangalda pop pop phuraklaga nang kaidoroge gari asi phajina thawo aina bai kainuma tawre gari asi nang amukta thause maruda imanab aduna su hoi adudi gari se ai thoroge kumtharo asi hanaduna mana amuk thawri aidi gari tongliba do mangduna tonglibani adumna tawduna aikhoina lakliba thabak singa do chatpaloraduna yumda halakai aina yum hek jawbaga kaisu hairamdana aina aigi kada parap changsili ima hoisu ngakna mangolda jengduna lehowi numit adugi numida athengbadani aisu asum tumlingai aigi mangda ngasai aina tusen khiba mafam mada urai mafam aduda ai leptuna lei aina adumna leplingai mafam aduaida karinodi khangdaba amubu mayam ama koisinduna phamduna leibado urai adu ubadagi ai hingnaba haiduna mang aduda lauduna sili adumna mangda laubada taibang phauduna laurami aina lauribado ima huisu tarabara khangdi aigi kagi thong mapanda thinduna aibu korami aisu isa ado pungchok chokthari lengbu phawba ngamdri wadi yamna ngangingba adubu ngakthokpati sungam ngamlamdi ngaihak leibaga namdana hogalakli aduga thong adu hang adumna thong hek hangbaga imana kaidore adu kana laurlibadi haiduna hangi aina ima manglak narine ngasi se saroi ngaroi gi chakthak thadokphamda gari tusali arudagi aigi isada kaigumba ma adum tawduna leiri maruda imana nang ngasaina hayu adro ngahak layu ai nang ka ase khujule kham ukthokpige asi haram laga makhada kumthaki aduga ngahak leibaga imana khujule kham ado puthoraktuna ukthokpiri adumna tawkhibadagidi kaisu thudokpa tawdri matam khara leibaga thawalda thabak tawminaba imanaba ama mathanta office lai imanaba aduna aikhoi rongi maikai asigi pot asi mar thinba chatpani mayamna online da pot kalakpasing aduni imanaba adusu pot mayamado thinba loraduna numidangi pung mapon muk tarani mayamna lahodaba potching ado puduna office lai mana asum lakpada ngasai iroipat soroki lamlong ohum phangba mapa ado yorokli masu mapa ado hek yorokpaga magi gari gi mamangda garigumba posak ama tubat samduna chatkhi hai imanaba ado masa ado swai lawi masu kibui kaiboi gari ado horon kanna khongduna thorokhi mana gari kanna thorokpa aduna ngasai mana hablakhiba posting ado tahaurabani madi kibana hanna yenglamdri aikhoi mayamsu office langduna lei imanaba aduna gari ado phat thaujilaklaga mana thingrakpa amati torokhiba mayam ado tamlari aisu wari singa to tarubadagi kibna loiri aikhoi gi mathak thongpa yamba amana ngaikho nangda ngasai pukhiba potsing do loina leihorabro potka mata halaktu sibo imanaba aduna kadai thigi leihobno da put mayam ama halakhibani adudi kadai no pot singdi nangi gari de amta su yaudana matang aduda masu pungang man hai ngasai aina gari kana thorokpa duda sodina tahauramani iyambana as tahuradi yaroine lao aikhoi mayam amu ta yenglusi asi haiduna lai aisu sidagi yumda haidarage haiduna yarai aikhoi mayamna asum thirakpada pojamado suroki matai amata tabadi tarami mafam arudagi aisu makhoi singda hairamlaga yumda halai aisu yamna kina gari thauduna laklingai ngasai gi lamlong ohum phangba mapa aduda lai khoirambagi pot chai mayam ama
ꯊꯥꯗꯣꯛꯇꯨꯅ ꯍꯦꯛ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯐꯝ ꯑꯁꯤ ꯂꯥꯏꯐꯝꯅꯤ ꯍꯦꯂꯣꯏ ꯂꯩꯕꯅꯤ ꯑꯊꯦꯡ ꯑꯃꯝꯗ ꯅꯊꯟꯇ ꯆꯠꯀꯅꯨ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯒꯤ ꯍꯥꯏꯊꯔꯛꯂꯤꯕ ꯂꯝꯕꯤ ꯑꯗꯣ ꯂꯥꯏꯐꯝ ꯑꯔꯨꯕꯅꯤ ꯅꯊꯟꯇ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯀꯅꯨ ꯍꯥꯏꯕ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯅꯤꯡꯁꯤꯡꯂꯛꯏ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯏꯔꯣꯏꯄꯥꯠ ꯁꯣꯔꯣꯛ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯦ ꯀꯅꯥꯁꯨ ꯆꯠꯅꯕ ꯉꯝꯂꯝꯗꯦ ꯂꯝꯕꯤꯁꯨ ꯌꯥꯝꯅ ꯄꯤꯛꯂꯝꯃꯤ ꯇꯝꯊꯤꯅ ꯍꯥꯠꯂꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯑꯁꯤꯕ ꯂꯪꯊꯣꯛꯐꯝꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ ꯃꯃꯥꯡꯉꯩ ꯃꯇꯝꯗꯗꯤ ꯏꯔꯩꯄꯥꯠ ꯁꯣꯔꯣꯛ ꯑꯁꯤꯗ ꯃꯊꯟꯇ ꯆꯠꯄꯗ ꯂꯥꯏꯑꯣꯛ ꯇꯤꯟꯑꯣꯛꯄ ꯇꯧꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯍꯦꯂꯣꯏꯅ ꯍꯦꯛꯇ ꯆꯦꯜꯂꯤ ꯏꯔꯩꯄꯥꯠ ꯁꯣꯔꯣꯛꯀꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯂꯤꯕ ꯂꯝꯕꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯂꯨꯕ ꯏꯁꯣꯔꯒꯤ ꯄꯔꯤꯡ ꯇꯥꯏ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯂꯒ ꯄꯥꯠꯁꯨ ꯇꯥꯏ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯨꯁꯨ ꯑꯔꯨꯕ ꯃꯐꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯍꯦꯗꯣꯏ ꯍꯦꯔꯥꯎ ꯀꯥꯕ ꯌꯥꯗꯦ ꯂꯝꯕꯤ ꯑꯗꯨꯗ ꯑꯊꯦꯡ ꯑꯃꯝꯗ ꯀꯅꯥꯁꯨ ꯆꯠꯅꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯑꯗꯨꯝ ꯆꯠꯅꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯆꯠꯅꯔꯨꯕꯗꯤ ꯅꯠꯇꯦ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯒ ꯇꯥꯔꯤꯕ ꯄꯥꯠ ꯑꯗꯨꯗ ꯂꯥꯏꯑꯣꯛ ꯇꯤꯟꯑꯣꯛꯄ ꯊꯣꯛꯂꯕꯗꯤ ꯀꯟꯕꯗꯤ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯏ ꯀꯟꯕ ꯉꯝꯗꯕꯁꯨ ꯌꯥꯎꯏ ꯂꯥꯏꯑꯣꯛꯅꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯕꯨꯛ ꯀꯟꯈꯠꯄ ꯑꯃꯗꯤ ꯆꯠꯄ ꯉꯝꯗꯕ ꯇꯧꯒꯜꯂꯤ ꯆꯍꯤꯒꯤ ꯃꯤꯁꯨ ꯂꯧꯏ ꯍꯥꯏꯅꯩ ꯑꯗꯨꯅ ꯄꯥꯠꯀꯨꯝꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯃꯊꯟꯇ ꯀꯨꯝꯅꯗꯦ ꯏꯔꯣꯏꯄꯥꯠ ꯁꯣꯔꯣꯛꯀ ꯂꯝꯕꯤ ꯑꯗꯨꯒꯁꯨ ꯁꯝꯅꯕꯅ ꯏꯔꯣꯏꯄꯥꯠ ꯁꯣꯔꯣꯛꯁꯨ ꯌꯥꯝꯅ ꯂꯨꯕ ꯃꯐꯝꯅꯤ ꯏꯔꯣꯏꯄꯥꯠ ꯁꯣꯔꯣꯛꯀꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯨꯗ ꯍꯦꯂꯣꯏ ꯇꯣꯡꯉꯤꯁꯨ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯣ ꯍꯧꯗ꯭ꯔꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯕ ꯌꯥꯎꯔꯕꯁꯨ ꯉꯁꯤ ꯑꯩꯅ ꯂꯤꯖꯔꯤꯕ ꯑꯁꯤꯗ ꯆꯤꯊꯕ ꯑꯃꯗꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯕꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯈꯪ ꯍꯩꯗꯨꯅ ꯂꯤꯕꯗꯤ ꯅꯠꯆꯗꯦ ꯑꯩꯅ ꯑꯈꯪꯕ ꯑꯃꯗꯤ ꯇꯥꯈꯤꯕ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯅꯅꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯎꯗꯝꯖꯕꯅꯤ ꯋꯥꯔꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯏꯀꯨꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ